April 19 Jammu and Kashmir ki Pahalgam da thokiba tamthiraba terror attack adugidamak Indian military na paukhum piba hokre. Pakistan amasung Pakistan na khudum chansilaga leiba Jammu and Kashmir gi sarukta leiba terrorist ki camp singda Indian Armed Forces na yamna hai singna amadi collateral damage thokhandana khud thakre. PIB na phungdorakhibagi matung inna Operation Sindoor haina mingthonduna leibak asigi leihauda terror attack Chatthaduna haurakfam amadi sem sabagi oiba terrorist camp sing leiba mafam mapanda ngasi nongalamdaida Indian Armed Forces singi hai singbaga loinana missile strike tawduna akhak araw nang hanki missile strike chathakiba mafam singi manungda JC Muhammad amasung Laskar-e-Taiba terrorist group ki akanba mafam sing yauri amaromda India na pikiba paukhum adu ungkhatnabagi fibam hengatna banate terrorist singda paukhum pibani hairi attack aduda Pakistan gi military facility amatta yaukide adum oinamak hauzik fawbagi oina terrorist kaya yamna sikre haibagi chaba wafamdi phungdorakhide